Masagi Phamung da Siraga Leirambi Basanti amadi mahaki Macha nupi ki Matang da police na Kupna Thijinduna Chennaba shing maral matung matik chaba Cheirak Pibiyu haina meeshi aduga leinana shemkhiba Co-Convenor Moirangthem Moses na leingak da takshillakli Mezor Kuda Leiba Manipur Press Club da pangthokpa pau gi mifam amada wafam ase phongdokladuna mahak na makatan hai haukiba September 12 da Masagi Phamung da siduna Leirambi Basanti amadi mahaki Macha nupi lanchenbigi postmortem report numit 13 ke matung tha asigi 19 da police na pangle haina ngarang JC da khanghalakle RIMS ke forensic medicine department amadi forensic laboratory pangai anina Kupna Thijinduna matung da pirakpa postmortem report ki matung inna mama macha animal benzodiazepine tablet ka haina chasin badagi sizaba oigani loinana mama macha ani ase Siban numit nini humni suramlagani haina su palle. Police na phongdokpagi matung ina tablet ase strip amagi changda charabadi siba yai ama ani khak charagadi siba ngamloi haide. Madu oiragadi mama macha na chakiba tablet maku sing adu kadai da laikre haibase hangba ya ma wahang amane. Machabu mirak tinba ngamnaba afangba thabak suduna kanna hotnariba mama amana macha adu matau karamna hatlaga mathanta sijagadawribano meeshi ase kanagumba kharagi khujin thorang yauramgani haibagi chingnaba lei mama macha ani adu masa mathanta sijaba oiragana karidagi kamdowna siningbagi wakhalon faurakibano haibagi matangda Kupna Thijinduna maral leiba shing matik chaba Cheirak Pibiyu haina mahak makataki Sinimagi wakal ho lakiba amadi sibagi step lahol liba abandonment of society maram sing do lengang na amadi police na Kupna Thijinduna Chennaba mioi singi maral gi matung inna matik chaba dandi pifam thoktabra aroi bada hajan inglebadi Basanti mama Masha amuk hana halaktuna ikhogi rakta tilleroi Basanti mama macha gumna kana lejadraba tola taraba lairaba mioi kayana asumna lamakhang da punsi bikham na khi gadabadagi kalan mina horasi inanda mase nupi angang singna hingbada shape oina hingjaba ngamba lamdam ama ohenaba ikoi khuding mangna punna thodang lo mina si haina leba miyam da JC gi makai dei nurukche